Arambai Tengol Giluching Purel, Korongan Bakumandagi update ama asumna toragli. Arambai Tengol Unit 3 gi inaw Mumu Devadas Amadi Headquarter gi Sniper Bikas na Ani Yourkhre. Good morning gi oina. Sugnu. Mathangi update asina Licipriya Khangembam dagi lokat charaga. Mahaki Facebook post thagalikiba update amada. Today I have submitted a charter of demands to Union Home Minister Sri Amit Shahaji to declare ITLF and KOTU as a terrorist organization. ITLF amasung KOTU bu terrorist organization amani haina lautok pinabagidamagta ngasi ayuk Licipriya Khangembam na Union Home Minister Amit Shahada charter of demands ama pisinkhre. Mathangi asina sugnuda leiba maitai lanmi singna thagalakpa update amani. Ngarang numidangda kuki singna kablak khiba nongmai adu MMG da tracer yauba oiramle. Chaurangna 3700 meter effective range oi aduga 1800 meter na hit effective oi istil inaw singna khara chection leibiu. Mathangi update asina petrol pump sing tingjin khibadagi thaugi maman tangkalakpagi matangda pirakpa update amani. Black ta petrol queue lepe latest rate ta ₹180 phawba yauba yaunare. Mathangi update amada hojik sugnuda leiba BSF ama sokle kuki terrorist singna akan mamuungda nongmai kapsil laklaga attack torokpadai atopa post khara amada di BSF ani sokle haibasu yauki. Mathangi update asidana ani Kukiland Yourkhre wakhan khara nungai 80 ichinenaw asokpa yaugde hojik phawgidi yaifare. Maruga bomga da wahan binu loisillage sugnuda leiriba sa singse haina asumna update torokli.